Krumzari, Miang Tabib Simutaran Ochari, Consigimari Pauda, Jing Amasung Tamda Ladiba, Eco Kudima Horopam Amatani Haina, Deputy Chief Minister Fundokre. Manipur Dangagi Poto Hengat Handuna, Semelon Fagat Hanaba Skim Kayang Silihaina, Fisheries Minister Fundokre. Amadi, Dalmagi Chanabi Sung Harau Yamagaluina Kang Kumay Nasidagi Hokre. Mapunga Pau Pizari. Ekoi Chingdabu Ledabasu, Tamdabu Ledabasu, Horo from the Amatani Haina, Deputy Chief Minister Gakangamna, Taruk Shubha State Level Pineapple Fair Come Get Festival Hotopaki from the Fundokre. Development Organization Andro Kendra Nasinduna, Tambal Nukatil, the Pangtokiba Toromasida, Andro Kendragi MLA, TSM Kumar, Commerce and Industry Minister Govindas Kontauzam, Horticulture Minister M.E. Himalaya Gi Mission Director Ratan Kumar Susarwyaki, Deputy Chief Minister Gakangamna, Manipurasi Picture Basu, Lehau Leba, Taruba, Janaba Lamdam Amani, Masigi Matakta, Ekoi the Piriba, Makal Kudingi, Resourcing Mafumfana Season Abangam Labadi, Chakotpa, Nungaiba, Watapa, the Baleba Ama, Irai Lina Webangam Gani, Equina, Pentok to Nalebagi Mahuta, Suba Nomba Kanbagi Henavi, Lena Honagadabani, Hangba Mafam Amadi, Labu Lamang Sing, Matampuna Mata, Sangna Tambangam Labadi, Chabada Mipantang, Danale. Matakta, Sel Tumgi Fibam Pagapangam Gadi, Asiguma Festival Amai Pangna Pangtopada, Apenba Fondoki. Asidi Yam Pazare, Musin Tapati, Growers Sing Sutawa Yawi, London Masjid, Di Prasasina Sing, Alaman, Naiguruzon Maya, Naidi Maya, public leaders Mayamusu, support Yam Pazare P, Missing Growers Singi. Auto Asina, Sumni individual Canada, Canada, Lambda Masigi, Lambda Masina, state is a whole the Canada. Pimani, Pimani, my gate is in whatever he had. Adu Wakalon, they are supportive about Wakalona, Jauna, some syllables, Uganda, Yamna, Wakalda, Yamna, Poi, Zaur, Inokama, encouragement and Pagi, Adamama, Masigi, spirit, Masigi, can you say? Speak to say, Minister Govindas Kontauzamna, Manama Singamadi, Uwai Sing Patapum Tadana Tamnaba, Cold Storage Plant Sanana Bakana Honari, Andro Kendriki Kyom Sing Patapum Tadana, Nilakuti de Labor Cold Storage that Tamba Yagani Haiki, MLT Siam Kumana, Festival Si Equigi Halaman Singasu, Nombakanba, Work Culture Gitsanaviadu, Lehenaba Amadi, Ching Amadi, Tamgi Mari Hena Fagahanaba Pandam the Pantopani, Masi Taxika. Walapadagi law and order Fasilactaba Sudana Nungaiba Pamba Kaya Asibu Awon Puranga Pandam the Pangtopani Masig Matata Sunom Dana Sel Tungi Fivum Faganaba Miang Tambani Haiki. Sana wana sujari ko mamal na do nasi so festival asa hatang di awal pata na koi bharat ki nagariya mane koi bharat ki lomi ne bharat ki seminar pada manipur ki seminar pada manipur jat khai daba tabak suba sila matang admission famne haido akalwanda chumba Parliament President come youth ki agim ka haftan na hai ma yam sina de awal pata na koi suda ya de no do ya de na koi adu akalwanda festival organize do bone Manipur ki farmers singdanga ki potho he na potho handuna lamda masigi sel tumgi Fivum Ipal Tangdana Bohonabada Bharat Sarkari Makada Labor Scheme Kaya Yang Silihaina Fishery Minister MD Abdul Nasir na Fundokre Ngasi Lamfelda Labor Fishery Officer Pangthopa Tarahumdoi Shiba Fish Farmer Degi Tharomda Minister na Wafamasi Fundokibani Tharomadu the Director K Sarat Kumar Amadi Commissioner Y Jugindro Susarwyaki Director Sarat Kumar na English Chamapan Yang Kaitareta India Ge Measure Cup Awasi Scientist na Marumko Hanbangam Hanki Masidagi Ngami Singna Ngayo Pagi Hiu Laki Manipur da Ingliseni Sumna Amadagi Asiguma Farmer Digi Taromasi Pangtotuna Laki Haiki Commissioner Jugindrona Prithivi ki manungda khwaidagi ngagi pothok puthokpa asi Norway ni National Fishery Development Board ki makada ngami singna khwaidagi hena ngagi pothok puthokna ba training na chingba makhatana thana ba yengsin ki haiki Minister Abdul Nasir na atopa state singa Manipur ga yengnabada ngayo pagi mo asi kenabalei hena faganaba training piba changi Bharat ki manungda khwaidagi hena ngagi pothok puthokpa Andhra Pradesh da training thaduna ahenba gyan leinanaba phongdokhi Equal fishery department Chingasidi, later Baduna, Kanagumana here, Nanga, Putuaba, Masing Hengalaba, Adu fishery department Sidi, Brazas in the lady, later Brina, Kanga Baduna Kaliba Poche, Nasing officer, Mayam Sina Farmer Mayam Sin Honorabati, here na Chawa, here na Jet Labor, Amasung Rise Sigi, resource Lapiaba, Aduga, family Singasu, economy here na Fagatanba, Yaba, Lairaba Prazabu. Masana self-employment PBA, Adgumba department, Amani,
खनना होनबदा प्रजा पुनमक फर्मर्स पुनमक नमतें पांगबियो ngasi farmer day ga mari leina na English ni tara ni thoida pangthokpa fish fair kam fish crop competition da mako mathang taraba muse in the sale amadi certificate piduna ikai kumna bo utki first second third taraba farmers in the lupalising humfu lupalising nifu amadi lupalising kontra kusinaki loina na consolation prize su farmers in the yantoki district tagi kangalaba fishery officer ani M Lokendro amadi L Kumar Singh da lupalising tara piduna ikai kumna ki Manipur gi mafam kaya danga si kang chumbugi thorom park sana pangthona kre mapungoi ba thorom palace compound da leba Govindaji sagol banda leba Vijay Govinda amadi iskona chungba singda pangthoki palace compound da leba Govindaji gi kang chungba aduda tonga mafam kaya dagi lakpa miyo kaya na saru yabaga loinana Balabhadra Jagannath amadi Subhadra gi mafam da haira amasung laisu katuna yafa mangol thauniki Kang Chumagi Thoramasi Vijay Govinda Savait Committee na susinduna Sagolban Vijay Govinda da Kang Chumagi Thoram Pangthoki Lamdamadong Gimiyo Kyana Kang Chumagi Thoramadu da Saryaki Thongal Kyada Haira Amadi Dup Thawmai Thaduna Balabhadra Jagannath Amadi Subhadragi Mafamda Thauniki Iskona susinduna sangai prodaleba iskon gi mandir gi tidim lambida kang chumbugi thorom pangthoki iskona ingnising subna amadagi hauna kang chumbugi thoromasi chahi khudingi leptana pangthotuna lagli Maharaj Gambhir Singh na English Machanipan Kumanga dagi English Machanipan Kuntra Mari Fawwa Ningthau Oringai matamda Manipur da Kang Chumbugi Thorom asi haudolambadagi ngasi fawba pangthotuna lagli lekai khuding da su Kang Chumbugi Thorom asi pangthonaki Chief Minister Okram Ibobina Luchungba Ohumlok Shubatam gi wasak lobagi thorom numita Chief Minister Masana Mahaki Ahan Bathaba asi law and order lambi thong amadi mai isingi fibam fagathana ba honagani haina media da phongdokhrabasu chingi manu hanjinba mafam di lairadana tampaki mafam kaya da lambi gi fibam ka hena fataba kaya yauri mari leinaba singna semgani haina kaya ra khana thazaba pikraba lamfel sana kaithel gi lambi asi sembi dabadagi JSC against the Lord pending work of sana kaithel road not pen ba phongdotuna ngasi lambi asi gi saru kharada tawkhaiduna mi amata chadhan khidre thangmaiban kendra amadi uripo kendra ani gi manungda leiba lambi asi chahi manga rong gi mamangdagi sembidana lakpani haidi lambi asi sembinaba lamdam adong gi miam amadi JSC na kayara khana khongjang chansinkre mari leinaba singi maikaidagi su lambi asi semgani haina matam piduna thajaba kaya pikhiba leikre JSC gi miyoi amana phondorapada chathiba tang ama fawpi manungda lambi asi sembinaba matam kharagi mamangdagi taknaduna lakpani sarkar gi thawungbu pendabadagi lambi tawkhaibagi thaba asi paikhalakpani haiki Hojibauda government ki side tegi aduga lairiba si lambi si uibu thaiban da taina lambi ni thaiban ki MLA na su response to PP daba uibu ki MLA na su response to PP daba mardegi di koi lairiba JSC koi sanaga thial di LSK die adu sanaga thial nupi kanglu adu lekai halgi senior citizen sing aduga thinaba local quarterly club sing ke pullaga asi khunging si to 5 khunging sing bani adu kai gumba masi fawda sarkar gi maikai digi response ma mulak chugedi JSC ki lairiba committee sing na khanaraga basdegi hena kan thing mo thing na bai kana Sana Konungbu Sarkar Loksindana historical monument oina semgat payaning de haidura Sana Konung semgat sagat palup ki mideng makada lamdam asigi tongan ba sanstan kyana Sana Konung da wakat khongjang changsin baleptri ngasisu KWA Kil Chichua Wasak KK KL amadi konung lekai mera paibi loop na saruk yaduna Sana Konung da wakat mifam chathaki KWA gi president memchana sarkar na Sana Konung gi matang da lawriba firep athuba matamda handona badabi tawki Buari ka sagon aduna lakliba ngasi aikhoi maitei haiba group singina chauthok chadana lairiba si aikhoi ining thawi Sana Konung chonga bol si laibadagi akhoi gi maitei haiba group che lairi haiba ga loina na khoi hinjari bani asigumba yamna historical oiba asigumba Sana Konung asibu ngasi gi cabinet na lawki wapam asi yamna thamoi songna nungai taba aikhoi maitei group asi mutat kerage amade ko yellow mi jingji loina mutat lagi haiba gi wakalo lama jelabra haiba wapa maduni aduna ko Sana Konung de si sokpa yaroi ai ko ning tho pom de hong to pa yaroi ko chonga bolasi historical monument on to ko sunya yaroi Meitei Macha L Devendra na Asian Boxing Championship da silver medal loropada amadana puning thogo pagaloina na thagapa fundorali Devendra gi tungi punsida ya faba oina ba tabang mapugi mafamda thongni bagaloina na mahakumba sanaroi kya puthongna bagi damak drug tagi lapthongna leina bahona minasi haina amadana miyam da apil tawrakli
Manipur Sarkar ki bakha dalaiba Engineering Department manga, Public Works Department, Electricity Department, Public Health Engineering Department, Irrigation and Flood Control Department amasung Minor Irrigation Department asida leiriba work cha sin misingbu local audit tawgadabani hairiba Sarkar ki thawong asi amuhana awaba pibani pay implementation cell gi under secretary na tholiba order asi All Manipur Engineering Department Union Council na handona badabi tawri Tasi tang ahumda Technopol Kendra gi MLA D Korung Thangi mayam bathokpani haiba DK James alias Musin Fau apokpa lekhidraba Koyin Laichin Minobu masakhangdaba singna thangna gyanduna halaga thamlam kiba aduda chenabani haiba ama police na fare hari faraba mi adudi MD Farik alias Ibothem alias KCP apokpa lekhidraba Yakub Ali Sora maningda kaidagini hari mahangarang Thawal police amadi Kakching police ki apunba combined team amana operation chathabada mahang masagi mayumdagi fabani hari Rhythm of Manipur gi kunipan suba mapo kumon gi tharom uripo huidom lekai daleba Krishna Chandra Mandap tapang thopaga loinana website amasu hangdokre tharomadu da Rhythm of Manipur gi president Gyaneswar yauna tongan ba mari lenaba miyosingna saruyaki hiyang athobogi atithi koba anova opera ama puthongna ba yafa thoni tharom su pangthoki Ramzan Thana Lakoda Parliamentary Secretary Madam Prithvi Rasna Muslim Ichil announcing the Yafa Pausal Piragli Tha Asina Prophet Muhammad Na Sandolamba Akangkanba Santi Leba Orasanu Haidi Manipur gi MP Dr. T Mediana Su Ramzan gi Yafa Pausal Piragli United Committee Manipur na Su Ramzan Thana Lakoda Harau Tayamaga Loinana Nusi Chanava Orasanu Haina Yafa Pausal Piragli Tha Asina Lakoda Manipur gi Apunbagi Saktamda Singnara Pakudima Apunbagi Pangal Sagatuna Amata Oibagi Wakalonda Leminaduna Puna Thengnabada Pangal Thona Piba Ngambu Orasanu Tha Asina Lakoda Tangdu Leitadraba Noma Kangdana Tholiba Nupi Oibisingi Ijet Khongaunariba Asi Matungda Amuk Thoktaba Orasanu Puru Kudima Imung Amagum Hingminabagi Wakalonda Ing tapa tangdu leitaba Manipur ama orasanu haidi United People Front Manipur nasu Manipur miyam maru oina Islam dharma chaliba Muslim ichil inaw singda yafa pausal pirakli ta asina lakpada lamdam asida kunda minariba kanglu phurup singi marakta manadaba khenaba wakalon sing thadongna duna mina mibu otaba nupi angang singi ijatem singnadaba chakhotpa manaba kunai ama oinabagi damak taibang semba mapu alagi mafamda thamoi sengna duwa tawminar hausi haidi Cultivation of rice ki matang da nomugi balongi singi training ama singmaizing awang lekai da pangthokre District Agriculture Imphal West na Mass Farmer Livestock Cooperative Society Limited ka puna sinba thorom asida SDAO Imphal West to CH Jotin Susarya ke resource person singna chathokleina anobalo pathap sing season bagi matang da wa ngang ke July Mapan Leba Popo Numit ki Numit yung babatong pung amaga minit kontrarom chapa matamda Jurasampur District ki manung chanba singat lomdagi jangsilaga border area gi bihang khulda leba kontramapan suba Assam Rifles ki camp ta chathakiba attack adu aina thinkraba Pripak Pro gi Sajik Task Force 1 gi team amana mai pakna chathakiba attack ni haina claim taroli Lubasigi senior publicity officer Bobby Mangang na thadorko cherol amada attack adu da Assam Rifles ki mai kaida lani kya aso apan nanghanduna asi anak kya thon bagaloina na camp adu ki manungda amangata kya thon na makata na mafam aduda leibada akitu zungba kaya fawon kre lanfam aduda saru yaruba Sajik Task Force 1 gate athoba sing aso apan khudong thiba amata yaudana party asigi lal sangda tekta kaidana yorokre loidana makhoi lal sang asibu luching liba camp commander da mai pangna pangthokhi bagi damak thagat pafongdo puga loidana harau tayamna opagi thoram amasu pangthokre jengna bagi mathakta hokhiba jahi kaya ama lanfam kaya da mayongna duna lagle Makata na so handak chathariba lalong asigumna hanbalaitana makal makakaya gi lanjaw kaya amasu satharaki gani hairi Ngarang uripokta leba movie sanagi mayimda bom pokai naba plan toromadu Maoist Communist Party Manipur na ni haina lubasina claim taroli party asigi secretary publicity and propaganda nonglen maite na thadrok cherol amada bom adu remote control devices na aduna micham soloi daba mongda numidang athengbada pokai naba haiduna nungthilda plan tawduna thambani adubu imung manung na hana khangkhibadagi pokai ba mangti pokai ba ngamdana police na lokhalaga pokai hankibani KCP MC ki Lalumba Group ki President Khatri Mayum Hitendra alias Kritibas alias Lalumba hariba myo asi amuhana lub asigi President obi yaro haina lub asigi General Secretary Rauso na ngasi kabai soida leba tare suba MR ki campus da pangthokpa pawin mifamda phongdokre mangna makhata na haikibada Lalumba asi tantokraba myo ini
Luba Sigi Marueva Muika Yauna Pangtokiba Pawi Mipam Aduda, Politburo members in a Fundona Kibada, Masangam Dabadagi, Lalumba Hospital, the Lakanari Haina Home Minister Nafundokiba Wafamasi, Labok Tibani. Lalumbana Home Minister that Lana Pau Pisilabra Habagi Chinaba Lady, Lalumbana Chatara Patavok Tawong Sinda Luchumbakiana Yaning the Batavaka Tauki, Paisa Lotopa Matamda Mahak Matantana Lotoki Beni, Gada Sina Masagi Paisana, Gadi Maza Levada, Aran Bawafam Kaya Sandopasi Yaning Day, Home Minister Nafondoki Bawafam Adugi Marumda Kari Labagi Habadu Miam da Kanganingi Haiki. Magi Masamana Kedrasing the Pasha, Piram Draga, Magi Pumum Toiba Kedrasing Pasha. Uraga mapam khangdana hoini maini khangdabida pawmota information amta phangdana satkiba mangiba asibo akoina sienmani haidana akoina matam sang matam se akoina khalanganda sienmani haiganda akoina lawranganda siengiba miyoi amagi adugum misaktugi mohut silanganda akogi honorable minister na Mark Chiende, Mark Stelam, the Gi Hospital, Lamada Samaitona, admit Tori, Koli, Hadana, Hybira Quasi, Yam Laguti, Adana, Sugumba, Akogi Sonda, Mokoina, Batam Kariguina, Koisabele Mardel, Heleva, Koilang, and a Projelo, Leva, Musing, Siki sentiment, the Ye Masigi problems in Karimta Kambidana, one sided among the Magidamta, Hadiba Posi, Masigi Marumda. Kari lebagi habase ai koi ka kham chapta maja hangjaningi hajaningi karam background dagi hitendra gi damukta karam bofam dagi karam information collection toraga haibir aibono kayam sumo wafam no haibdo mado koi kham chapta hajaningi Lubasi General Secretary Rosona Party si Chana Patap Thugairaga Chatki Bagi Damak Tantokraba Mio Asi Amu Hanjan Bagi Wafam Naiti Mahana Kada Singi Sanfam Sing Masagi Madanai Webamong the Seasonaba Gari Kaya Lesinba Paisapiu Haina Tina Pubi Bagi Tabakaya Chate Haidi Home Minister Nagarang Fundoki Wafam Adu Aramangatani Home Minister Nakal Amatagi Eva Wafam Kaltamak Fundo Pasi Labak Tibani La Lubana Toriba Tabak Toram Sing Party Gi Politburo Sing Kangalamba Amadi Taglamba Matalite Mal Tantokraba Hauzik President ki fam hangduna lady haiki ECP lalumba hai bose akoi Politburo adagi NCO or akoi CO officer CO lady ba akoi officer senior officer jingji sigi lady ba por mayam na tanto ena sai to thatogi bose amuna hanjami poti leite aduga government adi pasapi hangana bosane ai thaboksi suspend leiraga adon hangatpiwa na pasapi ga sane aduga akoi party gi oiba kispi gi post de kispi MC lalumba na mamun ne ramina lalumba no mairage kispi MC lalumba hiten group an hai pose si de president oimi lalumba jina koida pasapi ga aduga akoi home no bo ojunu GMG gi chairman ojunu ma masa Lalamdre, I was a proof of people on Moy, and then Ngamoy Pose, Teta Mana Patanum Satoraga, Copy Waiter, one from Nutoraga Mutida, President Puzari Hypose, City Chunga Yara, Wenangan, Media Togi Pose, Si Posina, Away, Angamosa, Muna, whatever Mului Poto, Logi to Sento Adam Sanagani. Imphal West Commando na UNLF ki miwe ama Mantri Pukri dagi chakibetang nipan ginung tilpung ama taba matam da fad haina Imphal West ki SP na thadro pajero ama na haidi farbam yu adudi imnam tomba singa apopa wai mangi singa nilakuti awang lakai dagi ni mangondagi .38 ki pistol ama kona na mobile handset ama fagale haidi Lamdamasi nupi ki mayukta chathaba award anagi chang khunai chukfa wangwada maning makatam na hengalakpa asi nupa nupi gi achuma wayal pi bangamlak traba hindu khunai gi saruk ama oina masagi horofam mangkraba lebak le hauda Masai igna hingbang gamlak tabagi mati fonglokpa saklo ni haina aina thinkraba RPF na phungdroli Franasi ki Secretary Publicity Robin Maite na thadro pajerol amada Manipuri khunaida ngasi tholiba nupi gi mayukta chathaba award anagi chang khangai nangat pagi wafam danatana ikai ikigi chanali chana puliba ahakpa khunai gi chana kanglon adu fawbada nomo gi lepalaitana soksin bahawrole amasung kiningai oide Manipur tholiba nupi gi mayukta chathaba award anagi thodok singasi maruina nupi oibi gi ikai khumnaba mangan kiba
famlan ba matung hatok piba manghan kiba hundok piramba tamtina fubiba trafficking asina chingba gender justice lehendana khunai asida tholiba thodok sing adumak thokpa hore jerol asina english ni supna manga dagi english ni tarani the fawda nupi da chathakiba award anegi thodo lisingamaga supna tare ki wafam paleduna nupi ki mayokta chathariba crime sing thamo yauna thizinduna wild jarak pina hona driba asigumba furuk kangnop naiba india gi khunai gi lilam chat singna crime sing hena thorak nabagi maram oire hari nupibu namthanaba miyeng thamba india gi chanariba awon pot pibagi pungamdraba chanabigi polum adu manipur da su paksana chanaraktuna lamdamasi gi chanura singbu award anegi chaitheng chapchana phangba horole lariba imung singna awon pot hidana na pina na bahona bada imungi lanthum kainari amasung manipur gi khunai bu leitapam khangandaba tangkak amada leptana posili hari hindu khunai gi mang takningai oiba kangonda khunai asina Lerol naina changsilapagi fibam ama lerakliba asi ekoina karamna kadaida mayoknagadage haibagi miyeng changsin batangai fadre ngasigi manipur gi ima ibel singna isana isabu masakhangna manipuri chanura singi lilamchat masakhangna khunai gi oiba awonba khongkap lawba matam oire isagi lehauda mapok tamlakhiba thaksi khasi saglon singa sagonaba khunai gi kanglon sing nahongnana thawai palhanduna ari anogi marakta lamhang naruraba khunai gi khongthang singdagi kanana bohanabaga loinana nupibu award anaidagi kanbada anobo maikei fangnabagi damak aikhoi pumnamakna manglomda changsin minerasi haina RPF ki cherol asina makha tari Jennings ta anaba ama doctor na lere uhaiba pharmacy dagi hidak lerak tabadagi operation tawkhidre haiba thodo adu bab tanadaba pau faudok naba watpadagi thokiba labak tibani haina ngasi akomnup ki office ta Dr. Singam Sung pharmacy famba pulap famina duna matungda amuhanna thoktanaba khangankre akomnup ki president Khatrimayam Samarendrana miyam ki punsi mangba yaba thodo sing matungda hospital singda thabak tawriba doctor amadi pharmacy singna tawbiganu matungda sigumba thodo thoroklabadi akomlupna an yoiba thabak chapchana lokakani haiki monamse tuna thoktanaba koi patient amsung doctor pharmacy adigi doctor ga pharmacy ko se matungda mailina no khuna ma monna tawdanaba leidana ko masi yam kanna manipur mafung kadang to lei adigi po ko da le no dung le jei ko ko su dum phung po ko na mase ko tawda adu ni leba kini miyam ni ha ko asum miyam da khana ba ko ko se makata je ko simma thok tan ko apin di tawjare na ko ngasi muksu apin tawjare makata to de ko aim ge bo ting lo ga ko chapsa ba su thena na action lo na lo ko kuna jo Dr. Santi Kumarna Vap Tana Daba Amadagi Thodosi Tokibani Dr. Farifna Patient Party the Tutu Pharmacy Dagi Hidak Lerak Trabadi Operation Toba Kudong Charwe Haina Fundui Hariba Asi Maangna Dr. Farifta Hayu Haina Haikibalate Dr. Farifna Haikiba Wafam da Imung Manuna Nuaita Duna Thodo Asi Tokiba Orambay Haiki Farifna Pari Haikiba Pishena Nuaitaba Wa Haikibra as the Kangzatri. aduna misunderstanding lagi patient ki thamoi da ngai ta problem ba yai koina e hi bedo pidragadi kaigina da koina hidak to hanagi kap tan test to tan efficacy khangba hidak to adu thadragadi hei to ko hidak mo silagadi if ma anab ju fatragadi babo oru hai bu de koina hai bu hidak sing do sumna kubiro aina adu oragadi operation adum tawgani tawi haibusu leihideba plan de adum tawr leibineba ayuktasu Avipa Nangasidagi Cinema Hall Sinda Manipuri Film Utpada Atingba Thamkibasi Miyamgi Yenglaka Handopinaba United Cinema Hall Proprietor Association Appeal Tauri Association Ge Advisor P Purnima na Fundokibeda Manipurda Leriba Cinema Hall Singna Paisa Manglabasu Miyamgi Yengduna Matam Queen Dagi Manipuri Film Sing Utuna Lali Adubu Handak Film Uttanaba Firep Amaloropa Silabak Tibani Hiramasida Puna Famina Duna Warisinama Purak Minasi Haiki Hall mayam sigi advanced producers in the lake pala kuncha gi mathak te lerang anau ti koi ngasi waram slowi kanamba producer mana uspa sida ma film sanaro herba adu gi live ta kun bangunda man logi ba gan ma se all film maksi loi han to pi ko yare ma film sanado ko yare pirano 그런 방에 사는 방대도 시리와 펀치게 앞에 공연을 하시
Lelam Films ki mari suba production oina puthogada Manipuri digital film Lairoi amadi tamna live film gi yafa thongni thoram ngasi Governor Road Crossing da leiba SDJ School da pangthokre thoramadu da film forum gi secretary ipu Manipur Sumal Lila Council gi president Gunachandra Sharma yaura tonga bamyu kana sarya ki film ani asigi producer Hemanta amadi Radharani ni amadi story amadi director na Niradaza Kumani Kopumdagi Piliba nupi macama rep taukhibagi hauji chathariba case asida authority na mari leinaba che changsing pisin biduna case asi kumang chausin hannaba naga women amasung rongmei lufuang na home department ki poning chingsilali hauji sanabagi pau Masih sana bagi pauda. Taekwondo Federation of India ki miye makada All Manipur Taekwondo Association sinduna laliba September kundagi kunithoi fauba Kumalapak Indo Stadium ba pangtokadriba kunthani thoi rakshuba Senior National Taekwondo Championship ki damak coach amadi manager oiningba singna masa gi biodata tha asigi taramathoi fauba manungda association asigi president amadi secretary da piselana ba khangalali championship asigi damak preliminary oina khangakraba sanaroi singi coaching tha asigi taramanga dagi hauragani masigi Association asigi president amadi secretary dagi khangbayagani hari Amfana sidul chathariba grassroots football development program asina Manipurda football development ta ajoba kana ba piragani Komala Park Sports Complex ta leba artificial football turf ground da chaliba tha asigi ahoba chayol dagi laliba September gi aroiba chayol fawba chathaga dawriba grassroots football development program asida chahi taruk tagi nipan fawba mapan dagi na tara fawba da leriba nupa macha amadi nupi macha humfuna Coach Marina Tapi Tambiri All India Football Federation na grassroots level da lairiba nauriba angang simbu semgana ba paikatpat thausil makhada amfana development program asi paikatpani chaliba chahi asigi me thada lakiba All India Football Federation ge grassroots instructor anina state asida lairiba coach kuntra da takpi ramlaba matungda development program asi paikatpani grassroots level da takpi bagi gyan lairaba coaching asina state asigi mafam kya da nauriba angang simbu takpi ba ngamlagani haina amfagi secretary Ranjit Roina development program asiga mari leina na wafam kya thamlagli hariba program si All India Football Federation na hawjik asi grassroots ta yam kana FCS piri pi ba angang hingsidagi hauna football ki sanabagi iho si sangot nabagi angang hingga tambidabagi program ding utung ina ako Imphal da ako megi losilapa ako jungi hawlapa maraki taina baduda ako grassroots ki instructor ni lakna ako Manipur ki angang tambigadaba grassroots ki angang simki tambigadaba oja mayam aba oja kontra mafasi lakna tambiramle hairiba tambiramba program di makha tabada hojik Manipur da angang singsigi sangatpagi sagatpagi program si tattana masi khudimakta masigi kanna masi paikhattabi yade hadina masi program si sangsilakpadagi All Manipur Football Association na grassroots ki program si hojik chathajari development program asida yauriba sanaroi amagi apopa mapana chathariba program asi nauriba angang singda yamna kanaba pigani hanasu fondorali masi yamna phaba thabaga mane ain khalle masi tungi hawli bangangi damakti yamna phaba kari haitare Liba angangi dan masamo kana lainaba tungda magi apama sananing bagi ithilnama kongnaba tawrpa nasagi grassroots ki program je yamna phayen khal ngasigi ba ingasagi pau pizari ICAR lamfe patagi phangba pau gi matungina ngasigi khwaidagi saba degree Celsius kunthani thoi dasmik nipan khwaidagi ingba degree Celsius kulumdoi dasmik taru nungsita yawa ising manalgi chang ayukta chada marifumdoi nungthildana chada umbuda nipan nungjugi chang millimeter dasmik mangani loislakda maroi ba pau makana pizari Jing amasung tamda leriba ekhoi khudima horofam amatani haina deputy chief minister na fongdokre Manipur dangangi potho hengar handuna semilon fagatana na baskim kaya yang sili haina fisheries minister na fongdokre amadi dharmagi chanabi amasung harau tayambaga loinana kang kumai ngasidagi haukre ngasigi oina July ISTV Manipuri pau mata su sinjari miyang tabrib singwa mukana krumjari